अहानबदा मरुइबा पाव सिंगदा कदंगमानदा कुकी टेररिस्ट सिंगना नोंमै कापसिनदुना लांदारकपदा खुन ngakpa volunteer ama sire mongonda paliba maru adu security force na sizinaba LMG gi maruni hairi Irang loishinaba hotnagedi leitradana apikpa politics tawduna congress ta maral sibana karisu kanaroi haina CLP leader o ibobina phongdokre America da leiba maitai singna kangluki Irang da mayum makai mai thadok pikraba lanjen naraklaba miyam da US dollar listing kun India ki sel da lupa lakh tara taruk listing yankai gi senpham mating panglakre Amadi kuki NP Manipur gi warul khudingmak oidabana pik thalli kuki michambu mangthok pidana narco terrorism bu saugatuna thammi haina kopomina phongdorakle North East Window TV na sanduk teriba numidang gi pau sibu meeting tabiri bapum namakpo CHAPLINA MAISNAM nei kokno na kramsari hojik pau sanduk na pisari Tampaki mafam singda maitai khun sing ngak naba volunteer sing na saba bunker sing lokthokpa loshilakpaga loinana chingda saba bunker sing di ayambana machi leng jringai cherakta afaba khutlai paiba kuki terrorist sing na numidang khudingi maitai khun sing da landa duna micham hat leptri ngasi yupung nipan makhai khare helakpa matamda kuki terrorist sing na singda kadangban maitai khunda nongmai bom kapsin duna landa rakpada khun ngakba volunteer ama nongmai maruna pandana lekhidre laibak thiba thawdu aduda lekidraba volunteer adugi maming Saikom Subon Elias Arbin Kawi Chehi kun mapal nom sure Uripok atom lekai digi ex serviceman Saikom Rocket ki machanupani Kuki terrorist singi attack adu ngarang numidang pung nipan makhairom taba matamdagi haukhibane khun ngakpa volunteer singna su handuna kapnarakpada ngasi ayuk fawba kapnakhe lekidraba Subon gi mathabakta Insas LMG gi maruna panbadagi mafam adumaktala lekidabani hairi Subon gi thawa yawdraba hakchang numit yungba pung baro taba matamda kadangban part 1 chingkhongdagi Manipur police ke kangbu amaga miyam gi apunba kangbu amaga loinana lokthok matungda kadangban maikaida khundariba miyam thonglaktuna leisu katuna ikai khumnaba utlaba matung rims ki mok tamna purakpagi lambida miyoi kaya thoraktuna Saikom Subon Elias Arbin gi mafamda leisu katuna ikai khumnaba utke Thodok adubu yaning daba phongdoktuna khoishaunarba miyam thoglaktuna Chief Minister da memorandum ama pisinba lakhi loinana Chief Minister masaga hakting nana unaduna memorandum adu pisinke Uripok apunba loop ki member hawam lainana phongdorakpada leikidraba Saikom Subon ki misi asina aroiba misi ohelasi Manipur ki Assam Rifles numit 15 ki manungda lokthokadabani haiba wahai kaya memorandum aduda iduna yauri haiki Chief Minister N. Birena memorandum adu paraba matungda madudai iriba khudingmak thabakta athuba matamda onthoknaba angamba thakta hotnagani Manipurdagi Assam Rifles lokthoknaba thaurang sulori suda leiriba kuki militant singi mathakta sugi ground rule singi leifam thokpa kanglon sing ngakna chathanaba lengak asina thabak kaya paikhatli haiba wafam kaya thamlakhe haina paudang khe CM da koina thajan jaba singa si akhoi gi laitri ori poki laitri ba sigi misi sin aroi ba ohelasi aduga peace committee em sembi ro MLA khara pullaga
हाइदि सुमाइना गियाव सम थोलकपा मतमदा थोइबे इराम मेम से कमाइना मेंटेन तौनी कमिटी एम सेम्बीरोन हाइरे अदि असम राइफल अथुबा मतमदा अखोइना 15 डेज थामने 15 डेज की मनुंग लौथोकपि हाइबदा सरने याम फजाबा आंसर पिबिरे यखोइदा हाइबेदि अदुगी अरेंजमेंट हौख्रे अदि सुगिसु मागी ग्राउंड रूल्स लेबा मैमदो सर्टेन मॉडिफिकेशन पीरने ना सरने याम फजना हाइबिरे लीगल एक्शन लौरनी एना को अदुगा इमुंग मनुंग डिसीज की मुंग जे फाधाबिनाबा सरगी कमिटी अमा तौबिदना लाकबिबा अदि अखोइ हयेंग से पीस प्रोसेशन अमा चच्चाबागी अयाबा लौजरे सरदा अदुगा अखोइ लेबा स्टेट की पुलिस फोर्स कैसु काइदे अखोइ आरएफ की सिनारियो से उबदा अखोइ यूथ सिंग से हेक्टा एग्रेसिव होइबे हेनबनिना सरदा अखोइना आरएफ की सिनारियो से इम्फाल से याम उहन बिगन वन अखोइ सरदा रिक्वेस्ट तौबदा सरना अदुसु याबिरे कांग्रेस ना मणिपुर दा लेंगाक पाइरिंगै मतमदा असोइबा कया तौरंबदगे हौजिक थोक्लिबे इरांग असे कांग्रेस ना थोखनबने हाइना यूनियन मिनिस्टर आर.के. रंजन ना फोंदोकिबा वाफम असे युमफम यावदबा वाफमनि हाइना हानेगे चीफ मिनिस्टर अमसुंग सीएलपी लीडर ओ इबोबिना हाइख्रे वाफम असिंग असे बीटी रोड लेबा कांग्रेस भवन दा पांगथोकिबा पाउगी मिफम अमदा महाकना फोंदोकिबने हौजिक लमदम असे दा थोक्लिबा इरांग असिगी मरक्ता पॉलिटिक्स तौबगी मतम नते कांगलुपनी के मरक्ता थोक्लिबा इरांग असे मतौ करमना वारोशन अमा पुरकपा ngamgani haiduna jangsin nagadaba matamne lamdam asigi union minister R.K. रंजन ना मकोक चिंगदुना हौजिक थोक्लिबे इरांग असिगी मतंगदा लेंगाक पार्टी बा अमरी ऑपोजिशन द लेरिबा पार्टी पुनमक तौ कौदुना सेंटर की मकोक थोंगबा सिंगा उनहन बगे महुता हौजिक खक्तल लेबाग निंगबा साधना थोरकलगा कांग्रेस ना इरांग असे थोखन बने हारिबा असे यामना लाइबक थेबने हौजिक थोक्लिबा इरांग असिगी मतंगदा अथुबा मतमदा अखनबा असेंबली मिफम अमा लेंगाक पारिबा मियोय सिंगना कौबियु हाइना कांग्रेस पार्टी के माइकैदगी इरांग असे हौरकपा मतमदा हाइकेबा लेख्रे लमदम असेदा इरांग असेबु लक्षण गने हाइदुना यूनियन होम मिनिस्टर अमित शाह लाकलम्बा मतम अदुदा पार्टी असिगे माइकैदगी यूनियन होम मिनिस्टर उननबा हाइरुबा मतमदसु अयाबा पिरखिबा लेते हाइनसु ओ इबोबिना मखाताखे जिग्रान की तौनबगी मतम नते इलेक्शन मतम जुवाली अदुना मणिपुर थोइबा क्राइसिस हाइबा तारे प्रॉब्लम मे बी लॉ एंड ऑर्डर होइबा याय मसिदैदा कम्युनल होइरंगनी रे आई थाजदे कम्युनिटी अनि की मरकत थोइबा हाना सुनबा तोरियो मयाम से कमाई तोरगा लक्ष्य लगा मसे यामना थूना कंट्रोल तोरगा पीस लाखना बसे नोमै कापनारिबा नाकल अनि मक्ता हुजिकसो कापना हाना बसे लेपजी मसी अखोइना आशा तवी मणिपुर तांग फंगजबा ऑनरेबल यूनियन मिनिस्टर ऑफ स्टेट श्री R.K. रंजन लेरबनिना सिगुम एनी क्राइसिस सम लापकांदा ऑपोजिशन जु रिलिंग जु मयाम आई अपॉइंटमेंट लौके लाओ ऑनरेबल प्राइम मिनिस्टर कुनासी लाओ नोइना हाइनिंग बंगै हायो आई जुमतें पांगे अदुगा गवर्नमेंट ऑफ इंडिया ना मसी सीरियस अटेंशन नम तौबिरगा इमीडिएट इंटरफेयर तौद्रगदी मसीदी यारोय हाइना मसी तौबिगद्रा हायरगा हौजिकता थोरागा कांग्रेस ना हाना कांग्रेस ना हाइबसिदी आइदी यामना लाइबक थिबा यामना मोस्ट अनफॉर्चुनेट वोय हाइना स्माइना थमजलिबा कांग्रेस की साइड तगिदी याम नंगन मसिगी प्रॉब्लम सी मे थामनुंग द हाइबा तारे इकुई कुइदना कोई स्पेशल सेशन अमा कौबियो हाइना सरकार से तुम तक्सन तकना नमला कोइना कौबी मलक तगी इवन गवर्नर दा मेमोरेंडम पीला Assembly House is common to view medamana. Odi should taxan le handi should taxan na tum lakne. Ado common to vigada House session to vigada budi pali ba government sin to vigada ne. Kuki isang house democracy ni mo tongan ba demand talam ba yai. Vigada ba mi do na no sorry na high targeti. Kanan kari high bu ngam kani. Mo MLA degi should resign to de. Ado so within BJP manung dani cabinet minister ani yaw should resign to de. अखोई मंगा खक द स्टेट से जो कोई करीम द शक्ति लेत्रबा सेंटर द जो कोई न पाइब नतबा करी तौसिगे मणिपुर प्रजा सिंह अपाम बीजेपी न अपाम दो अखोई वी आर रेडी फॉर द स्टेट ऑफ व्हाटएवर मणिपुर प्रजा सिंह न सैक्रिफाइस तो है दो अखोई दी रेडी अमेरिका लेबा माइटेज सिंगे अपुनबा लोक एसोसिएशन ऑफ माइटेज इन द अमेरिकास अमागे लुचिंग मखादा तोंगान तोंगान बा डॉलर चहुम हेनबदगे खाइगलकपा US डॉलर लिसिंग कुन इंडिया के सेलदा लुपा लाख तरा तरुक लिसिंग यांखैगे सेंफम कांगलुक के इरांगदा मयम मकै मै थादोक पिकिबदगे लांजेनरक्तुना रिलीफ सेंटर के आदा लेरिबा मियामदा मतेंग पांगलखरे ngasi एसोसिएशन ऑफ माइटेज इन द अमेरिकास ना Houston US tege tharakpa cherol amada senfam adu
awaba nanglaba lanjendaраklaba miyamgidamak mateng pangbaki thabak tawriba Manipur gi tongan-tongan ba civil society organization sing club sing amade relief camp sing gi khothangda mafam khangna sinakre hairi amagi cherol asina hai ahan bagi oina miyamdagi fund khomgat bagi campaign da lupa lakh 13,000 yankhai ase phangba ngomkhebane amana pukchal chawna mateng pangbira khiba dona singbu thagatladuna hojiki sathina awaba nanglaba fibam asida lanjen naraklaba miyamda makoigi punsi amuk hana hingzaba ngamna bahotna bada mateng kharadi oiba ngamlagani haina phongdorakli tengbangi senfam kharaduna mayum makai lezraba miyoi singe mafamda hingbada tangai phadana changba potlam kharadi phanghanba ngamlagani haibagi thasaba phongdorakli Manipur gi awaba nanglaba miyamda angamba tengbang piba haibasi amagi lengtraba firep nge hainasu cherol asina phongdorakle lanjen naraba miyamgi damak chokthaba naidana tengbang pibagi thabak tawriba CSO sing club sing amadi lanai miyu singbu amana tawbima khangba ulakpaga loinana thagalakle lup sing asina amata oiba firepda leminaduna minung siga loinana thabak tawminnariba asima yamna pukning thogatningi haina amana makha tarakle Panba yabadi amana sel getting bang pirakhiba CSO sing amadi organization contractor ruki manungda All Maitai Medical Union Janems Kokomi Committee for Peace and Social Harmony Kakching Haingang Relief Camp Indian Red Cross Society Manipur Maitai Society Chorachandpur Maitai Youth Organization Chorachandpur Kakching Sugunu Moirang Purel Koutrup Kurkul Kodompokpi Kadangban Kangchup Singda Sekmai Laifong Kuno, Wangu, Bishnupur, Wabagai, Infal East Amadi West Amasung Ate, Mafam Kayada Lairiba Relief Camp Sing Yauri. Kuki NP Manipur na Thadurakpa Warol Kudimak Oidaba Wafam na Pik Thali, Kuki Michambu, Mangtok Piduna, Narcoterrorism Bu Sogatuna Thami Haina, Coordinating Committee on Manipur Integrity Kokomina Thadurakpa Cherol Amana Hairi. Kokomigi Media Coordinator Somrendro Thokchomna Khodiek Piduna Thadurakpa Cherol Amana Hai Haukiba Jun Tareta Pangthokiba People's Convention on Chin Kuki Narco-Terrorist Aggression in Manipur Haiba Miyamgi Mifam Aduda Laukiba Warep Manipuri National War Against Chin Kuki Narco-Terrorist Kuki NP Amadi Makoiga Lautuna Duna Lan Pangminariba Chin Kuki Narco-Terrorist Sing Nadi Ngasi Faubada Hariba Warep Asi Chumna Haiba Ngamdaduna Huranba Nakokta Napi Pakle Haibagom Wahai Sing Asi Kaidok Tuna Fongdokle Kokomina Lauthokiba Lan Asira Chin Kuki Kanglu Furupumna Makta Lan Lauthokiba Giwafam Amatalekide Adubu Chin Kuki Kanglup Singi Maraktagi Drug Amadi Terrorism Season Aduna Narco Terrorist Amadi Makoiga Kuling Minariba Syndicate Group Singna Separate Administration Gamingda Anoba Golden Triangle Ama Semgat Naba Honarakliba Kongtang Asi Tingnana Bagida Makta Manipur National War Against Chin Kuki Narco-Terrorist Haibat Lan Asi Leipak Miyamna Laukthokibani Haina Cherol Asin Hai Kuki Amadi Chapminariba Furup Singhi Miyam Nasu Kuki gi Scholar ni Intellectual ni Amadi Leader ni Hairiba Singsina Insiliba Aranba History Aranba Propaganda Amadi Aranba Data Sing Miyam Ama Pangida Isiliba Sing Asi Achumba Khangdok Nanaba cross check Tongniba Lairabadi Kokomi gi email kokomi manipur@gmail.com da Thabiraktuna Achumba Adu Khangdok Minasi Loinana Kokomi Nasu Aranba History Semjin Sazinba Kaya Yaurakliba Asigi Mathakta Legal Action Longnaba Thabak Paikhatpasu Haure Hairi Nakalamaromda Haukiba July Mangada Mayai Koibigi Mafam Amada Masakhang Daba Wakal Choirabi Manbi Nupi Ama Kuki Marul Ngangba Nupa Khara Laktuna Miyam na wa hangna ba hotnaringai da nongmai na kaptuna hatlam kiba thodok adu Manipur Police na thizilingai cherakta Chin Kuki Narco-Terrorist Singi propaganda tauba kangbu singna social media kharada nupi adugi photo ni video ni haiduna thodok aduga ikan kanadana sandok kiba photo video sing adu kayam chumbano haiba khangdri Henangaklibari Matau Karamna Aduk Tuna Pau Asi ITLF ke Mafamda Nupi Adugi Biodata Yangna Yoram Libano Haiba Sini Maramasina Thodok Asi Chin Kuki Narco-Terrorist ki Agency Propaganda Ama Oriba ITLF na Atamnana Maitay Miyambu Tamthiba Malhanana Ba Hotnaduna Victim Card Sanabana Ba Gidamak Maral Leizadrabi Nupi Adu Hatok Pirabra Chingnay Haina Cherol Asna Makatari
MLA Tarana separate administration asi kari maramdagi talibano karigidamak hairakhlibano haibado Manipur ge assembly da pukhatuna mamutana khanaraga miyamda khanghangadabani assembly leiribasi gi wahanthok lehansi haina veteran politician Ozoina Fongdokre Wafam Singa se Imphal Major Khulda Leiba Manipur Press Club ta pangthokiba press meet amada phongdokhibani mahakna hai MLA Tarana tokhai taraga tongan ba lengak ama Tawzarage hairakliba ase kari maramdagino karige hairaklibano haibado Manipur ge assembly da pukhatuna khanagadabani chenko ki narco terrorist singna aphaba makhal ge khotlai pairaga micham miyam gi yummai thaba micham kaya hatuna irang horaga lam logani hairiba ase oithok loidaba wafamni Nongmagi misi mina kaya ama henjelakliba asi atuba matamda tangdu leitana leinaba lengakna mamutana khanaraga warushin purakadabani loinana hanadagi leminaraklaba kanglup sing nakal anima wakal fatharaga hanagi matogum nungsi chanana punna hingminasi haina apil tawkhe Manipur gi dagi kuki kangku karna tokhai tage separate unit pio haiba wase masidi Manipur assembly na da khana gadaba Manipur gi MLA singina khana gadaba wafam oi maduda lobo warep to madugi matungina bharat sarkar lobo warep to lobo da bani MLA khana na Manipur ge koi tokhai tage hari wafam si seng na hairaga bharat ki lo court na madu bichar to ba ba rajniti ge warep oi ba aduga amukchu Article 363 na noi na matam do pungi bodo madugi lamdo adu loina noi gi shason gi status to madugi right to adu leidana ko na tok jaba yabagi bi da ba yabagi Manipur assembly na boina ai du bibam dokta bra ain na yabra yada bra chumbra sumda bra sen sing bai je ning thina ko mun na khana ba yabo pot amani Lamgidamak irang kaya tawnari lamda value thammaga lam kananaba hotnari adubu midi kaningdabara lamgi ihauda mi kaya siriba asiri value laidabara lam kaningbagum mi su kansi haina Forum for Restoration of Peace Manipur ge convener asang kasarna phongdorakle Forum for Restoration of Peace Manipur na sindana prevailing situation and for restoration of peace and normalcy in Manipur haiba hiramda nongmagi oiba khananainaba mifamgi Makha Chatharapo Oina, Ngasisu Chekwanda Leiba, Dimdailong Rongmei Village Hall da Pangtokre. Kananainaba Aduda Sarukyakiba Forum Asigi Convener Asangka Sarnahai, Hauzik Leiba Manipur Gifibum Asi Yamna Lure, Tha Ani Helafawa Normalcy Laktaba, Karimata Improvement Laitaba Haibasi, Lamdam Asigi, Mipum Kudingda Akiba Poknari. Hauzik Oriba Pibum Asina, Nungai Nadriba Kuki Amadi, Maiteda Kakta, Mangzavanate, Manipur Leiba Furuk Kudingda So I Haike. Kananainaba asi pangthokpagi maramdi micham miyamna lengakta khakta tainaduna leibagi mohot aikoi punna lepminaduna lamdam asida peace puraknanaba amata oina changsin minabagi matam adu yeure maramasina mafam kyada leiriba tongan ba kanglupki miyoi singda knowledge ohenna bani haike Mahana makata na hai kuki singsu lan asi lepiro makoi na pamba pumnamak lengaka democratic form da changsin duna peace dialogue tawraga tanbiyo maite ichil inaw sing na su atopa kanglup singi interest ying biraga afafata punna Patha biraga tumgi mirolgi khanbiduna kari tawsige haibado leiriba kanglup singa tanaraga tangdu leitaba lamdam ama puraknanaba hotnabada majority oiriba maitei ichil inaw singna achauba thodang lobiyu aikoi punna ingna chikna panminna si haike Normalcy laktaba aduga karimata improvement laitaba haibase mipung khudimakta akibagi michangsing prajasing punamakna phaunare loinana ngasigi thokliba situation thodoksina Manipur da laiminariba kanglup mipung khudimakta sokhrabani effect tawrabani impact pirabani mase jati ani gi khakta gi nate lamda value yam lawra lam kaningbagi mongda tawe adubode midi kaningdabra ngasi lam lairaga mi mayam hatna khibasina khibasidi akhoi value laiterbra haibase aina thamoi sokna thamjari aduna lam kamningba wakhan kumna misu kanse aina ichinaw kuki singsu appeal toning mede hojik tawnariba punamakse ichinaw kuki singsu lepiro nohoina pamba punamakto democratic form da Junction bire hairaga peace dialogue dauraga akhoi ingna chingna panminaraga process to tominasi ngasigi situation se yamna worse oirabnina sida yaudaba community chino maite pangal oigera naga oigera atopa oigera akhoi na su tumina lebe yadabagi punja tanja du yaure maramdi masina punamakta naga da su effect pire
अखोई मयाम लेमिनरिबा इचिनाउ मेते पांगल दसु अदुना अखोई बेस्ट एफर्ट ता रोल लोबिरगा अथुब मतमदा अखोई मणिपुर अपुनबगी इंटरेस्ट ता फ्यूचर अखोई जेनरेशन की खनबिरकांदा नॉर्मसी थुना लाकनिंगाय शांति लाकनिंगाय होनबसे अखोई मथौ ताए हाइबसे इसादा फावजबदो अइना मसे मयामदा पुकनिंग चिंगसनबनी शांति की ओइबा खोंजंग अमदी शांति खक्तना पुरक्कदबा अंडरस्टैंडिंग अमर खक्तना पुरक्कदबा पोट असे हौजिक यामना लाइबक थिबा याम थमोय सोनिंगाय ओबा लैरिबा तारिबा पोट असे कम्युनिटी अनिगी थोखैद्रबा अदुगा लानगी सक्तम लानबुंग ओइना तौरकलिबा शांति पुरक्नबगी ओइबा वाफमदुदगी थैदोरब तौरगा लान पांगबगी मवंगदा लाकपसे यामना लाइबक थिबा मरमदुना शांति हाइबसिदी लांदगी लाकदबा पोट नती लान से मखा ताना चथदनबा अमरी शांति से पुरक्प ngamnanabagi damakta aikoi शांति की माइकेरोम द लाक्सी कुकी मिलिटेंट सिंगना मणिपुर दगी तोखाइबा एडमिनिस्ट्रेशन अमा फक्लग लोगनी हाइना येलो फुरुप मैतै मितै ये मथक्ता चथरखलिबा लान असिदा खुन ngangnaba nongmai amaso nongmai maru mateng pangbiyu haizanaba tha asigi marida haunaruba naidana miyamna खांगाबोक्ता लेबा 3rd IRB के बटालियन दा चंगनबा होटनबदा बटालियन अदुदा लेबा सेक्रेटरी फोर्स सिंगना नोंमै कापथोरकपदगी IRB के नोंमै मरुना मकोक्ता पानबदगी लेखिद्रबा हाइरोक पा 3 कबो लेकाइदगी अबुजम रोनाल्डो के मंगानी लेहुल ngasi मेकअप मेराव खोल कयागा लोइनना पांथोखरे हाइरोक के मियामना सरुक याबा खोंगचत अदुना हाइरोक सिनबा थुंगना चत्तुना रोनाल्डो के मिसे अदुबो पेंदबा फोंदोखरे रैली अदुदा अबुजम रोनाल्डो के मिहात यानिंगदे मैतै मचादा ओनसिलगा खुद थाबा 3rd IRB के बसना मणिपुर मियाम की येकनबने हाइना थाबा बैनर पाइखे मियामना मणिपुर इमाना याइफरे मणिपुर के सक्तम काइबे यारोय हाइबना चिंगबा खोलाव कया सुत लाउखे मणिपुर हौजिक थोक्लिबा इरांग असिना मरम ओइदुना चिंगया नकना लेरिबा लौफम सिंगदा लौ उरिबा लौमी सिंगदा खुदोंग चारबा फिबम कया लेरिबा असे मणिपुर लेंगाकना सिक्योरिटी मतिक चाना पिबिदुना लौ पानबा याहनबियु हाइना ऑल मणिपुर प्रोग्रेसिव फार्मर्स एसोसिएशन के प्रेसिडेंट थोइबना फोंदोखरे वाफम सिंग असे मणिपुर प्रेस क्लब ता पांगथोखिबा पाउमी सिंगा उनबदा फोंदोखिबने मणिपुर लेरिबा लौमी लुप मंगा लौमी सिंमी अपुनबा लुप लोयालम अपुनबा लौमी लुप ऑल मणिपुर प्रोग्रेसिव Farmers Association, Lengak Progressive Farmers Association, Amadi Irabot Foundation, Manipurga Kutsam Nadana, Ngasi Lamdam Asida Tokliba Irang Asina Maram Oiraga, Low Uba Yadana, Lairiba Asi Matik Chaba Security Piduna, Low Panba Yahan Binanaba, Manipurga Chief Minister and Birenga Hakting Nana Unaduna, Haiza Ruba Matamda Chief Minister Masamakna Pongdorakle Haiki. Apunba monitoring team ama semduna atuba matamda low uba yanaba hotnaragani haibagi thazaba pirakhiba wafam asimak lomi lup mangage maikaidagi thagatpa phongdokli haike atuba matamda chingya nakpa lofam singda low uba changba ngamdana lairiba sing punsinduna low uba yanaba punna hotnamina se haike Agriculture Department की कमिश्नर ने चेयरमैन ओरगा डायरेक्टर सिंह डीओ सिंह लोनना एलाइट अखोगी इरिगेशन की डिपार्टमेंट एमआई वाटर रिसोर्सिंग यावरगा अपुनबा टीम ममा मॉनिटरिंग कमिटी अमा सेमगा वार्ड फोर्टिंग द संजन नबगी अदुंबा फोरम ग यापीदना इकोइना वाफम से खनबनी मसिगी दमक्ता ऑनरेबल सीएमओ लोमी लुकी माइकेटी की थमजरी वाफम से मानस अयाबा पीबीदना इकोइना वार्ड फोर्टिंग द चंग हांग लमसिंग लेतना लोक पानबा यानबी दमक्ता सुम चंगजलीबसिदा मतेंग पांगबिरोकीदमुक्ता ऑनरेबल सीएमओ थागचरी लोइनना लोमी लुकी माइकेदगी डिस्ट्रिक्ट की हारिबा लोफम पांद्रि मफम सिंगसि सर्वे तौदुना लोइजरे मफम सिंगसिदा मतंग मनाव नायना जोइली लोमी लुपसिंगना अचौबा थौदांग लौरगा अथुबदा लो उनबगी थबक थोनसि संगसलगनी मसिगिदमुक्ता लोकोगी लोपुसिंगना अमदि खोंगंगी अकी तुजुंग नंगिबा मियामनसु अकी तुजुंग लेतना पुन्ना इकोय खुसमनरगा लो उबगी तंजासे लोमिनसि
Lainingthau Sanamahi Temple Board LSTB ge Thauburoi Singna Hauzik Leipak ki Tangdu Leita Driba Matam Asida Leipak Mara Tapna Panana Bagidamak Maru Oiba Lifeform Singda Lushangi Amaiba Amaibi Pena Yangna Chatuna Irat Thongniga Loinana Tintai Laitaina Bagi Numit Homni Chatharakpa Thauram Ngasi Ibuthau Punan Ningthau Telhaibagi Yathokpam Khubam Punan Chingda Lusankre July Nipanda Haibok Chingda Amari July Mapanda Chingkai Chingda Irat Thongni Thauram Pangthok Khibani Thauramga Mari Lainana LSTB gi Maiberal MAISNAM Iboba Luwang Hai Leipak Mara Tapnanaba Taibong Pase Mapuna Piba Chahi Masing Suna Lainaba Tinko Laikok Naba Irat Thongni gi Thauramase Maru Oiba Lifeform Singda Pangthokpani Punan Telhai Waibudogi Kubam Se Masida Leipang Mara Tapnanaba Taibang Panbegi, Tandu Leitana, Mapuna Piba Chahi Masing Suna, Taibang Kumai Yaujava Pangnavinamata, Patangko Putangong Tambiramaba, Tindai Leitai Begi Tauram Mase, Pangtok Savani, Asum Labat Tauram Mase, Nahano, you my choosing the Tambiram Lava, Taibang Panbegi, Hongna Luchet, Lutin Kai Davinota, Mangang Luang, Kuman, Marui Masak Ohum Lorga, Kubam Om Sida. Leipak Mara Tapna Taibong Panbegi Pangam Draba Mapok Se Lagi Leipak Sida Lehaura Sanu Haidana Hambiramba Adugumbagi Irat Thong Nambol Block Congress Committee na Jenims Hospital Blood Bank ka khutsam naraga ngasi blood bank asida EP bagi thauram ama pangthokre ngasi pangthokiba e donate tawgi thauram aduda punna miyo yangkhai na ahan bathaki oina EP ki thauram aduda saruk yakhiba Nambol SC ge ex MLA nangmairakpam lokena phongdorakpada hauzik thokliba irang asida asok apan nanglaba miyo sing amadi awa ana taraba singe thawai kana bahotnabada e ge awatpa kaya mayok nariba ase kharadang oirabasu mateng Ba ngamna ba haiduna e donate tawgi thauram ase pangthokpani makata nasu e gi awatpa leirakpa matamda e pinana ba sem saduna leiri haikhe irang asina maram oiduna thawai thakraba athauba kaya na lauram liba thaudang masagi maranai nate leibak asigi maitei kangkhul mutkhigadawraba asibu Muttanaba hotnabada thawai thakraba miyoi sing amade hauzik soktuna leiriba miyoi kaya asibu kannanaba hotnabada Nambol Block Congress Committee asina e marik mateng pangba ngamliba asina aikoi leibak asige miyamgi damang lepli haiba khanghanaba pangthokpa thauram amane haina su phongdokhe Kogi bloki laibiriba ahalamul sigoi koi punna meeting tawrakanda aikoina ngasi da thawai thariba ngasi asok apal nangiba mayamase maki marnai gi natti laibak ase kannanaba gi damakta maitei yaba jati se kannanaba adugumba kharunda ahing nungthin khaidana kuki gi lantheng adugi ngakthokna nabda moina kapak ba khulai jino ngakthokna ba khonaba danebra loina ngasi da mapunsi katkhirba mayamase Congress Ibc Ayhamang Yaujariba Party, Indian National Congress, Mahatma Gandhi Jin Lusing Biraba Dumba, Ahingsada, Ingna Chingna Panba, Adulaba Shanti Laiba, Adumba, Idam the Mama, Amusung Nesalam, Winabi Wakalunda, Tauraki Basugumba Party Asina, Nasida Ikopunamanga Warrior Blore, Nambolgi Bloki, Amusung Nasida, Ikogi Kumbigi, Ikogi now, Dr. Romes, Mang Masamaksu, Igi, Donaram Wina, Pibi Kadoribani. Amaromda Yuba Janata Dal United, Manipur State United, All Manipur Arts and Culture Student Union, Amaksu Amade Rims Blood Bank ka khutsamnadna Blood Bank asida sungasi e donate tawkhe. The All Manipur Muslim Students Organization AMSO-gi mayai loisangna thoglakpa cherol amada lup asige Secretary General Muhammad Manoj Khan hai Haukiba July Taruki Pung Tara Taba Matamda BA BSc First Semester Practical Exam da Mahut Silambage Principal na Padana Police Sinaruba Aduge Mayokta Finance Secretary FM Umar Hamza Social and Cultural Secretary Muhammad Mubin Amasung Debate and Extension Muhammad Zahir Abbaske Kangbuna Principal Amadi Oja Singda Aki Akang Nanghanbata Natana College Adugi Yamlaba Poche Sing Manghan Kiba Thodokpu AMSO na condemn tawi Amadi Tokliba Thodok Adugi Matangda AMSO na Yingsilagani Hairi
Waikhom Mani Girls College Student Union 2022-23 batch na ngasi Hairok Higher Secondary School da hanglipa Relief Center da cheng chini chana thakna ba potlam sing che kolom amadi angangi phirol tawil na chengba potlam sing mating pangkhre Mateng pangba aduda saruk yakiba Waikhom Mani Girls College Student Union ge Finance Secretary Priti Loitung Bam na hai haukiba me ohum degi haukiba furup anige Unkhatnaba asina maram oiraga lanjenaduna awaba tabadagi Relief Center da leiriba miyam asigi khazikta oirabasu awaba koknanaba mateng asi pangmani ngasigi mateng pangba khongchat aduda Waikhom Mani Girls College Student Union ge in charge Oza Singh su saruk yakhe Hello, ke masida lai sida Waikhom Mani Girls College ki apun mali oina kat Chandel District ke Manung Chennalaiba Liwa Changning Village da ngarang ayok pung tara makhairom tarakpada thokiba lambi ge accident amada soklaba sing adu AR ge medical team amana first aid piba galoinana Tengnopal da leiba Primary Health Center PHC da pukhatlaba matung Kakching Lamkhai da leiba Jivan Hospital da refer tawna makhatana laying chathakre Assam Rifles ke medical team na matam chana first aid pidaba matung safagadaba mafamda refer tawkhibani haina IZAR South na thadurakpa cherol amana haire Aroi badamaru oiba paw amukhana Singda Kadangbanda Kuki terrorist singna nomai kapsin duna landarakpada khun ngakpa volunteer amasire Mangwanda Paliba Maru Ado Security Force na Sizinaba LMG ge Maru ni haire Irang Loshina ba hotnage di later dana apikpa politics sodina Congress ta Maral Sibada Kari Sukana roi haina CLP leader o ibobina phongdokre America da leiba Maitei Singna Kanglup ki Irang da mayum makai mai thadok pikraba lanjen narak laba miyam da US dollar listing kun India ge sell da lupa lakh tara taruk listing yankha ge sentham mateng panglakre Amadi Kuki NP Manipur ge waral khuding mak oidabana pek thale Kuki michambo mangthok piduna narco terrorism bu sogatuna thammi haina popomina phangrakle Matang asida ngasigi onadi North East Window TV na sandok chariba Manipuri Paulo Sinjare meeting tabiri papumna makpu CHAPLINA MAISNAM na ikokno na kurum zabagal loina na kaina na bayatang ni sari